Kurumzari, ISTV Paumit Yang Tabi Libasingbu Taram Nokchari, Nasiki Maruiba Pau. Handak Imphal Manungda Bom Pokai Kibada, Chena Kiba, Mioi Paba Amadi, Pau Pibangamba, Mioi de Lupalak, Amagi, Mana Pigani Haina, Tangwiban Kendragi, MLA Joy Kisana High Cre. Sekmaijin Hayel Hangulda, Security Forcing Namaram Chadana Mipami Punchathabagi Matangda, National Human Rights Commission da Wakat Kadori. Amadi, Nisa Tangwiban na Nepal Suba Manipur State League Final Juncre. Hauzik Pau Sandok na Pizari. Handak Imphal gi tongan mamapam singda bom pokai hankiba thokdokta chenaba mioi sing phabangamba amadi pau pibangamba lupa lak amagi mana pigani haina thangmiban kendragi MLA Khumukcham Joy Kisana ngasi mahaki mayomda pangthokpa paumi singa unabada haikre MLA na makha haikibada chingmi tammi pumnamaki khwaidagi chawba kumai Diwali amadi ningol chakauba kumai lakpa matam asida mafam marang khangdana bom pokai handuna misi mina thokhanbagi thodok asi pangdabagi thawongni Miam tinba mafamda bom pokai handuna micham praja sing asiana yaholibasigi pandam karino tamthiraba asigumlaba thodok asibu thokhaliba mioi sing adu Manipur da leiriba NGO civil society organization amadi miam punduna thidoktuna ahakpa chairak pinanaba honasi mahangna makha haina haikibada miam gi punsi amadi lanthom ngangnana honariba police singna hanadagi hena checksinduna thabak tohaningi bom pokai hanbada chenaba mioi sing fanana bohonabada miamna mating pangbiyu pau pibangamba mioi da lupa lak amagi mana pigani haiki miam punogi michael ba micham hat bai bise amada da ya tawriba ek se ai gi wakhalgi thamoi chokna ai from the bottom of my heart ai masi condemn tawi Manipur police na huji lawriba thodang stagi hena thodang loraga achum masagi culprit sing se akoi terrorist sing se farak bakthola di Manipur police na aina ai site gi makoi gi tawriba thabuk sing incentive oina ai gi site award and rupees 1 lakh aina Manipur police ka pigani aduga Madrai da Manipur police tamadugi akang naba pau piraktana makoi gi identity laptop photo pagi Manipur police na ingona sports piraktana high mission lerega de leriba midra Manipur police ki khutang na taroga pen gani aduna praja amem nasu whatever source whatever information legadi karigumba aki akang amta leitana mana na police station da pau pibiraga asugum laba praja mana gi mang bi yakna base maru pemna mangan chene ina Manipur praja punamakta ina appeal to Sekmaijin Hayel Hangul Makhale Kaida security forcing na maram chadana mifami pun kaya August thadagi leptana chatharakpadagi miyam ne tana hingbangamdre hairi hiramsigi matangda National Human Rights Commission da wakat kadori ngasi Human Rights Alert ki Executive Director Bablu Loitongbam amasung United NGO Manipur gi Secretary O Novukishor na luchingba Human Rights ki thabak tawriba kangbu ama mafamduda chatuna hakthengnana miyam gi wakat laukre Kunja sing na fongdorakpada security forcing anakpa mafamda leirabadi miyam ingna chikna leibang phanglagani khalambani adubu madugi ona tainabada mayang Imphal Komlakhong Jingthida AR post hanglakpadagi maram chadana achum aran thidana mioi kaya lalhubaga mari leinai haijinduna phaba punba chathaduna mioi amata netana hingbangam handre handakta khul asidagi Jesam Ayar Khan chahi kunmari apokpa lekhidraba Ali koba micham ama mayumdagi khudai setlaga phakraga khursukhulai yauna mahak PLA ni haina maral siduna fazan khibalaidi hairi Ama bawi koi na report che thiru bada masimedi koi chumamdre har or ne na yaurure adu de sumo chana pham leite moi kudong chabi yeng bada chalibe niom du mo yo chana da do ne ba mon cylinder to orisi adu cylinder to or matung de moi punchi di hingbe moi te lai kibra te mo koi na kasu lai ta ba mari de pusan dana sumai to du ne koi da awot papi adu koi de ojikti lai ba sibai ujik lai ba ke mo se hui di Thani da humde home home bugu kaino soy de lane chadu ko edum pakhana Unam gi Secretary O Novukishorna security force singi kahen ba thawongna mafam asida leiriba angang sing school phawba chatpa ngamdana leiriba si kokhanana ba mari leinaba singda wakat lagani haike Human Rights Alert ki Bablu Loitongbamna khul asida security force singna praman leitana maral kaya siduna phaba punbaga loinana miyambu maning tamna hingba ngamhandre haiba chap chaba report fanglabanina hiramsigi matangda National Human Rights Commission da wakat lagani haiki aduna masi akoina mari leinaba authority da khanghanba Human Rights Commission da masigi marik chumba
paudam mama akoina yohanba haibasi akoi human rights alert ki mai kai dagi amadi akoi gi UNMM gi tamon nobo lengbi reiba ngasi gi fact finding team sina soi soi dana Serial blast ki matang da hayeng review meeting pangthokani haina Home Minister Gai Khangam na phongdokre wafam asi ngasi mahaki ba prada leiba residential quarter da pangthoki ba paugi mifam amada mahak na phongdokhibane Gai Khangam na phongdokhibada handak bazar manung yauna Imphal gi mafam kaya da serial blast oina pangthokiba bomb blast sing adu laibak thibane Home Department ki maikei dagi khudong chadaba khara leirabasu akanba mowangda khongul libagi thabak jathari Hiramasi matangda opposition singna sirakhiba maral sing adu India gi atopa state sing dasu thokiba thodok kaya leibana laibak thibani haina lawi Hiramasi matangda government ta maral sirakpagi mahutta suggestion pirak lambana hena phai khalli haiki manungi missing hindi work tu manba adu haji phawdi claim di tawdri adu so ai possible am hal chume ji phawda Mudda yauri ba kholi ba mayam chi ma ha da put kan to khot ba detect to ba amadi apprehend to ba ngam da ba na lai ba se masi ni mayam na kan sale ba se ba kan na koi kan to ri honari police site ke so strategy kaya ma putok to na honari hayeng maksu ekoi review meeting to dori Manipur da quality education purak pada private school singi thaudang haibasida nongmugi oiba khana nainaba mifam ama oinam public school da pangthokre thauramasida Manipur board ki chairman P Dhanakumar ZEO John 4 KH Yaima Manipur University ki hanagi registrar Dr RK Ranjan Desam ki president W Islamuddin su sarukya khe private school singna education ki matang da loriba thaudang kaya gi matang da all Manipur recognized private school welfare association gi Hanagi President Dorian Khabanganba DM College of Science ki Oza Oiramba H Jayant Kumar na resource person oina wangangkhe P Dhanakumar na mapalgi chatnabida matau tamlaga lairik takpi tambibagi mawang asi hongdok pa phare lamdam sida khundaminari ba kanglup khudingmak punna leiminabagi wakhalda haurakliba mahiroi singbu takpi tambiba tangai phade haikhe RK Ranjan na lamdam sida school singi mahima sing phagat hanana mari leina ba loisang singna achauba thaudang loduna lamdam sigi leihau ga chana ba kaya sembagi tangai phadaba lei haikhe aikoi gi huji ki ba punsi marel aikoi gi huji lai ba aikoi gi samaj gi waklo na se masina karam makal gi aikoi gi society na karam makal gi education ai gi isa sing gi ba pam gi ha gi se masi curriculum frame toriba para semiba lesson semiba madugi conceptual framework toriba educational planners singaduna masi munna khambi gadabana aikoi gi bharat natra aikoi gi manipur karamba prajana mapum oibuge praja singa sigi magi suno mada hingada karina mapum oibuge hagise masi khalna kanda madugi matungina educational planning tor kanda maduda aikoi quality education to thokadabna Ibo tombi longjamna iba aiba koba lairik ama ngasi konong lampak talaiba lamyan basanglen da phongkre Manipuri Literary Society Imphal na sindra pangthokiba thoram aduda Manipuri Language Advisory Board Sahitya Academy ki convener Professor Huirem Bihari Singh Art and Culture ki Commissioner RK Nimai Manipuri Literary Society Imphal ki President SH Balhat Sharma amadi Manipur University ki Assistant Professor Dr Koizam Santibala Devi na thoram gi maroiba miyoi sing oina sarukya khe aiba ibo tombi longjam na haikibada Manipur gi hauzik oiriba phibam amadi nongmada thokliba thodok wathok kayana mangonda phawhalakba ithil adudagi mahakna lairik asi ikhibani haikhe Saknai Rabi Aibi Indira Goswami na Asami da iba lairik Adha Lekha Dastavez dagi Ningombam Anitana Manipuri da handoktuna iba Loishin Khidraba Punsiwari Kauba lairik ama Manipur Press Club da Phongkre Yaibirel Communication Uripok na sindana pangthokhiba lairik phongbagi thoram asida A Kumar Sharma and Tombisu Sarukya khe lairik asigi matangda Professor N Arunna masakta khe Handak tha ama asigi manungda micham singda atamnana target tawba maroina yai school da chathakiba micham ahum sikhiba amadi atai kaya ama asok apan nanghankhiba bom pokhaibagi thodok sing asi atai kanagi su khut nate Indian landmi sing asina paring naina chatharakliba masaklotpa state terrorism aduni haina ain na thingkraba UNLF ki senior publicity officer KS Ayus yohebagi cherol amana hairi Indian force ki aronba thawong asigi pandamdi
थोकलिबा मिसिमिना मिहात मिपुन पुमनमक असि लालहौलुप सिंगना थोखनबनी हाइना ताइसिनदुना निंगतम लालहौलुप सिंगबु टेररिस्ट ओइना उहन्नबा अमसुंग मियामगी वाखल असि निंगतम लालहौदगी थकटोक हननबा होनबनी Indian Force na kanna changsilakliba WHAM War in the Heart and Mind Project haibadugi asengba wahanthok miyamgi pukning wakhalbu akibana laksinba lal haibadu masini ngasi phawbada lamdam asigi chatharakliba ningtam lalho asida yaulup singna Indian Force singda khut thaba matamda mijam sing yariba makai asok apan nangdana ba hotnai amasung karigumbada soiduna mijam sing sokba siba yaurabadi madugidamak miyam da soikre lankhre haina haizaduna phongdoknaba ngaktani ya school gi more parking ase Indian Force singna chathok chasin toba makhoina toina leiba mafam natte wafam mafam asi micham miyam punba mafam ni bus parking ni masida bom pokhai hanbada soidana micham sing misimina thokani maduda yauloi singda kari tongjafam leibage hangli Amarumda Yaulup Singa Kutuknabada Indian Force Gimioi Amatang Sok Pasibada Mayang Lanmi Sing Asina Mijam Tara Tara the Gitadana Hatkani Hibasi Makoigi Machinda Paklava Arepa Ezendani Masigi Leng the Bakudam Oina Mijam Singbu Pulap Kaptana Hatkiba Togdok Sing Lamdam Asida Masing Tingam Dana Tokre Manipuri Purub Asibu Pumut Mutatnaba Indian Force na Arunba Amasung Aphongba Mihat Mipun Kaya Leptan Jathari Lamdam asida micham kaya fake encounter da hatpat padagi hindoktuna ransom tanbagi damak mihat mipun tawbada Indian Force ki officer kaya Asok Chakra Phangkhre haina thogdok kaya khudam changdam pirakli Manipuri Purub Asibu Kanjanaba Mitop Mianta Singh Khandokpa amasung Janghandanaba Changsilakliba Miyamgi Iho Asi Seranana Uhanaba Amasung Ningtam Lalho Asi Terrorism Oina Uhanaba Mitop Sing the target Toba Manba Bom Pokhai Hanbagi Thawong Sing Amasung Amnesty International na Sarmila Thadoknaba Hairakpa Wafam Asi Thaidoknaba Amadi Afasfa Imphal Manungda Amukhana Thamzinba Yananaba Lengak Asina Indian Force ka Sarok Tawduna Micham Miyam da target Toba Bom Pokhai Hanbagi Thawong Kayasu Toina Chatharakli Chahi Tara Mari Chupna Afasfa Lokthoknaba Jara Hinduna Non-Violence ki Khongjang Changsilibi Irom Chanu Sarmila Amasung Manipur Miyamgi Punsibu Lengak Pasingna Karam na Yengbage Habasi Miyamna Sengna Khangi Asigumba Manipurgi Furupo Pumut Mutatnaba Changsilakliba India gi Lengak Asigi Arotpa Amasung Aphongba Lalong Kaya Asidagi Karamna Isangak Thok Jagadagi Amasung Furub Asi Mutkidanaba Kari Tawpham Thokpage Habasi Miyamna Khanthabiyo India gi lengak asigi aronba lalong kaya asi ekhoigi miyam huppa ningtam lalho khaktana maithiba pibangamgani hairi November gi tang amada Singdamai Chinga Makha Tomal Makhongda leiba RK Sana Tombagi loina bi Moirang Themningol Ningthemza Ongbi Janesori Elias Pitu Leikhidabagi matang dangasi Leikai adugi miyamna RK Sana Tombagi mayum thudekre Leikai gi miyamna RK Sana Tomba yauna thogdok asida chenaba miyoi amata Leikai da leiba yaroi haina warep laukre Leikai ya je kalam ayana moya leiba da ayaba bi kum lehelaroi sini ta thobo sete ba pamse ya thu ba matam da police na ne cha chim ne hankan piraga ne akhoi uthopiro oba adu pame ba cha si Amarumda Messi asigi matangda achumba pami mara leiba miyoi ain gi chapchaba thabak lokhatuna chairak pigadabani haina Kaisampat Rising Youth Club ta pangthokpa pawgi mifam amada imung manung amasung JSC gi mihut singna phongdokre thogdok asigi matangda Jinga Makha Maisnam Lekai Tomal Makhongi Club amadi Mera Paibi Singna Pukchel Singna achumbagi damak lepibada thagatpa phongdokhe Lekhidrabigi Mama M Rasesori na Lekhidraba Machanupina Hundoglamba Masu Sinabiduna Macha Kainabagi Awaba Kokpa Kharadang Ngamnanaba Miyamna Sinbiu Haike Hatpam tamde macha je logthoga sinaro hanaro haina thamabadu moi loi khangi bani mungre bunamak sirigi jakheba matamde moi loina ba
ꯍꯥꯟꯅ ꯐꯨꯅꯔꯤꯕ ꯃꯇꯝꯗ ꯂꯣꯏ ꯈꯪꯉꯦ ꯍꯥꯏꯌꯦꯕ ꯑꯉꯥꯡꯁꯦ ꯄꯨꯊꯣꯛꯏꯅꯦ ꯃꯣꯏꯅ ꯑꯗꯨꯒ ꯄꯨꯊꯣꯛꯑꯒ ꯎꯗꯦ ꯊꯧꯔꯤ ꯌꯥꯝꯕꯅꯤ ꯍꯥꯏꯗꯣ ꯌꯥꯅꯤꯡꯗꯦ ꯃꯣꯏꯅ ꯍꯥꯠꯄꯅꯦ ꯃꯣꯏ ꯏꯃꯨꯡ ꯄꯨꯝꯅꯃꯛꯅ ꯂꯣꯏ ꯃꯥꯟꯅꯔꯒ ꯁꯤ ꯃꯣꯏ ꯏꯃꯨꯡ ꯄꯨꯝꯅꯃꯛ ꯐꯥꯕ ꯄꯥꯝꯃꯦ ꯑꯩꯗꯤ All Manipur Minor Irrigation Department Employee Association na Jacoba mamangda makoigi khutsuman pibinaba irang haurakpadagi Minor Irrigation gi Parliamentary Secretary K Meghachandra laktuna association gi mihut sing yauna Chief Minister ga unaduna ngarang wari sanabada Jacoba nangnanaba makoigi khutsuman khudingmak pithoklagani haina thajaba pirakle hairi association na Chief Minister amadi Parliamentary Secretary Meghachandra bu thagatpa phongdorakli Imphal is District Police na sinduna ngasi anirak suba oina district asida leiriba tongan banupi luchingbi amadi NGO maira paibi kayabu chakobagi thoram ama porompata leba district police ki office ta pangthokre tongan ba ima ibel kayana sarukya kiba thoram aduda district asigi makhada leba police officer kaya su sarukya ki thoram ga mari leinana ima ibel singna haikibada police na ningol chakobagi thoram pangthokpada yawba phangbasi harawo poi Praja kayana police ubada akiba phawriba si district asidadi officer kayana akanba mityang changduna kharamakhaydi kokhan bangamle haikhi miyambu ngakpi senbigadaba police na praja singa loinana nungsinana chatminana bawafam kaya phongdoknakhi SP Kamai Angamna Praja kayana police ta mateng pangbiduna district asi hena chawkhat hansi pamdaba thokdok thoktanaba matam pumnamakta miyamna police ta mateng pangbiu haikhi dangerous oiba situation da so पुलिस का और मैम का पुनः चली बनी बोम पोखाए मैम दी चेन्नई मीडिया का पुलिस का सिक्योरिटी दी चेंसिल ले बोम लई है का कोई हंदे मीडिया का पुलिस दी बोम लई तो कदाई दोनों को दी थी बचली याम न रिक्स लई बा याम डेंजरस होई बा मसीदा मैम पुनः चलमिनरी मथंग दसो कोई मसीगी तांजा से फंगनबा ईश्वरदा अमुका मैम Tungda Chaklen ama punna chamina bagaloinana district police ki maikaidagi ningol kayada khudol pekhi ningol oibi kayana so district police ta yaifo mangol pekhi Board of Secondary Education gi chairman amadi secretary na Manipur de leiriba Sinmi Singbu hatnana bo hotnare haina All Manipur Offset Printers Association na thadorak patirol amana khanghalakli Makhatana Association asina phongdorak pada lairik nambagi anamal hengatkani haikrabasu bill submission toramdaida mathangi SSA gi number matamda hengatlage haina khanghalakle hairi thawong asi association asina pendaba phongdorakli Payeng Gram Panchayat ki oina pangthokhiba environment amadi sanitation gi magok mathang taraba singda manamathum piduna pukning thawatkhre thawramaduda ex minister N Biren Imphal West ki DC N Radha Kumar amadi Payeng Gram Panchayat ki pradhan A Gopendrona thawrama pusing oina sarukyakhi ahanba anisuba amasung ahum suba taraba singda sel oina lupa lising manga lising ahum amadi lising ani khutsinakhi pradhan A Gojendrona Payeng da leiba Miyambu Masamau Panaba Amadi Imphal West ki manungda khwaidagi nanba gram panchayat oinanaba pandamda changdamnaba asi pangthokpani phongdokhi DC Radha Kumar na Payeng Gram Panchayat ki pradhan na pangthokliba thabak asi yamna phaba amasung innovative oiba khongthangni gram panchayat asigi matau tamduna Manipur gi mafam khudingda pangthoklabadi lunanba amadi hakchang phaba miyam oigani Gram Panchayat asigi thabak thauram singda government ki maikaidagi pangba yaba mateng pangani haikhi Pradhan chonga minister chonga officer chonga da yada prajashin na kamai do da ge sada kramagi la si na gi da ma si na hei la ni sala ga cha na ko na cha khai na chai chai lo ki ma mo nei public sin na ma si tui da ga si na la gi ha ba wi lu le ka da ra ki lu hen da ko na ma ha do wer kani Mobets na sinduna tha taruk chupna chathagadaba remedial coaching ngasidagi wabgai kendragi manung channa leiriba Irong High Madrasa School da hawkre coaching camp asida mahiroi singda tongan ba subject ki oza taretna lemna lairik takpi tambi gadawri ngasi hawdokpa numita Parliamentary Secretary Amin Saha MLA Fazur Rahim Mobets ki project director Salawuddin Khan amadi assistant project director Alam Azad yauna atai miyoi ke asu sarukya khe
थौरमदुदा वांगांग किबसिंगना पांगथोकलिबा कोचिंग असिना माहिरोइसिंगदा कानाबा पीबता नतना तुंगी पुनसिदा अफबा मी अममम ओइननबो हनबदा अचौबो मतेंग पीबा ngamlagani फोंदोखि मखाताना मखोइना फोंदोखिबदा मणिपुर की तोंगान तोंगान मफम तरानिथोइदा कोचिंग सेंटर हांगदुना लेमना माहिरोइसिंगदा लाइरिक तंबगी खुदोंग चाबा फंगहनबना मरम ओइरगा हंदक पांगथोखिबा बोर्ड के एग्जाम दा सेकंड पोजीशन फाउबा ताबा यावख्रे हारि चीफ गेस्ट रोइखिबा अमिन सहाना क्लास 12 पास तौरबा माहिरोइसिंगी काउंसलिंग पांगथोकपदा नतना कंप्यूटर की क्लास सिंगसु लेमना तमहनबो हनगनी हाइखि माइनॉरिटी से ताबा होगा लुपी मचा सिंग क्लास 9 ने तमंगांग सिंग दो मोय सेकंड मम पी करनी हाइना एला को प्रोग्राम पी सु पी करनी अदर पे मणिपुर के सु यामा यामदबा मुस्लिम लुपी मचा सिंग स्कूल का सिंग से कोई जोड़ो को होगा फ्री रेमेडी कोचिंग आना क्या नहीं है कि मोटू नहीं है ना तो स्कीम हम से बनी अदने एवरी पार्ट होगी कोचिंग सेंटर टाइम पे लेकर हम से जा क्लास 9 का मतलब जो नहीं भी है इसके मगे से मदद तैयारी ले रहा मणिपुर दा इहान हानबो इना थंगाल बाजार दा लेबा ग्लोबल एग्रोटेक ना ऑर्गेनिक कल्चर सिजनदुना ngaगी पोथोक पुथोक पंगमख्रे हिरमसिगी मतंग दा ngasi पाउमी सिंगा उनाबा अमा निंगोम थोंग कितना पनुंग दा लेबा एग्रोटेक असिगी फार्म दा पांगथोखरे पाउमी सिंगा उनाबा अदुदा फार्म गी मैनेजर नावरेम कोबना फोंदोरकपदा हौखिबा जुन थादगी nga sing asi organic की ओइबा मचल सिंह सिजनदुना लौ लौराक अमदा nga मखल अहुम मसिंग लिसिंग तरुक योक्तुना चांगयंग तौबदा थादखिबा nga सिंग अमता सीदबा मसामौ फबा अमदी चाबदा टॉप टॉप महाव फंगबा ngamle हाइखि शोबनतगी था मंगागी मनुंगदा लुपा लाख अमा मखाइरोम इन्वेस्ट तौबदा लुपा लाख मंगा मखाइरोम दी फंगनी हाइबगी थाजब थमली निंगोल चाकोबगा मरी लेनाना nga मखल असि मणिपुर मियामदा फंगनना बहनरी हाइखि इमा कैथेल थंगाल बाजार की इमा कैथेल नात लाइबा ग्लोबल एग्रोटेकता अखोई हयंग अदुम हयंग पुंग 8 मापन अदाइदगी फंगन बदुम होजरनी रेट से मसी मोइनदी nga soba putoga di केजी लुपा अखोई रौ मिरगल हाइतारे मसी लुपा चनी दगिना चनी यांखै बौ हाइबनी मदु अखोई अदुम सिदम थाजजरनी निंगोल चाकौबना लाकपदा जनता दल यूनाइटेड मणिपुरना याइफापाउजल पिरकली चाही अमदा अमुक्तंग थोकपा निंगोल सिंगबु ममा मपा मबुंग मौपा सिंगा पुन्ना चाक चामिनबगी फजरबा मालेमसिदा लेमजनिंगाई ओइरबा कुमै असिना लाकपदा मणिपुरदा लेरिबा निंगोल सिंगदा याइफापाउजल पिरि कुमै असिना लाकपदा लमदमसिदा मिटकुप कांगदना थोकलिबा नुपीबु हाटलगा हुंदोगलंबा नमजानम थेकनदुना हुंदोकपिरंबा मै थारगा हाटपा पुमनमक असि मतम चुप्पगी निंगोल सिंगबु अखोइना इकाई खुमनदुना नुपीदा चथबा क्राइम सिंग थोक्तबा मणिपुर अमा ओहेलसी हाइरि दिवाली अमसुंग निंगोल चाकौबा कुमै की पोचै लेबा लाकनबदा इम्फाल सिटी मीना क्रिक इनाख्रे ngasi numidang athengba phauba dukan singdagi miyamna pot leinakhi pot leiba lakpa gari singna city asigi mafam kaya da traffic jam oikhi amaromda manipur police ncc cadet amadi traffic police na miyam gi khudong chanaba akanba thabak lokhatli दुकान मपू सिंगना पोट ममल हेना योंदनबा अमदी नियम चुमना पोट की चांग सुनबा कुमै असिगी येंगलगा सिटी मनुंगदा कैंपेन सु चथरी ISTV न्यूज ना लाकलिबा कुमै असिगा मरी लेनना फिरोल योनबा कैथेल फमलिबि सिंगा वारी साबदा चाही असिगी ओइना पोट सिकपगी चांग हंथरे मसिगी मरुइबा मरम तोलोप मतम चाना फंखिदबा अमदी अतोपा पोट लमसिंगदा योनबा दुकान सिंगदा हेना मिट येंग चंगखिबा ओइबा याय हाइरि अखोई इमा इवेंट खुंगंगी इमा इवेंट सिंना हाइबदी चाकोबगी ओइना साजरीबा अखोई चाकोबसीदा खोई योनगी हाइना कयाम साजब यावरियबा खुंगंगी इमा इवेंट सिंना असिदसु मोइदसु अकाइबि याम लैरेबा अमरमदा इम्फाल सिटी एरिया दा हंदक तोइना बोम पोखाइखिबा थौदोक सिंग अदुना मियामदा नुंगनांगबा कया पोकपदगी कैथेल दा लाक्तुना पोचै लेनाबगी चांग हंथखिबगी मरम ओइबा याय हाइरि फाइनेंशियल प्रॉब्लम लेबदगी नेबा अदुगा
याम का है ना कहीं तो हद्दबदी हद्ददी सही ये लापनी ना सही चुप्पनी तो दो याद बा फेस्टिवल लापनी ना लौना बाहर ने पोचे सिंचे लौबदी कहीं तो ये ता नहीं बगी चांग खरा हद्दबा है Maigi kumhai Diwali Manipur dasu ngasi pangthokle miyamna athum ahaw kaya leina duna ishwar gi mafam da katpaga loinana yumgi akoibada mai thanbana kumhai asigi saktam oire Imphal manungi dukan singda leitengi oiba mai thali mai yengnaba mafam kaya dagi miyamna laknari Manipur police na pamdaba thodok thoktanaba akanba cheksin thorang lokhatli Manipur fire service na mai haulang poktagi ngak thoknaba mitkup naum singna leiri Major Khul gi nongchup thangba maikaida ngarang bom pokhai khiba thawong adubo Major Khul paikai thaubaina yaningdaba phongdokre mi leinaba amadi commercial area da asigumba bom pokhai bagi thodok asi matungda tawbidanaba mari leinaba singda appeal tawri bom pokhai khiba thawong asi yaningdaba phongdoktuna hayeng Major Khul geta wakat mi pham chathagani haikhi hawjik thabaki pau lobirasi Hauzik thabaki pau pizri CRPF के टेक्निकल अमदी ट्रांसमैन की ओइना नुपा मसुंग नुपी कांस्टेबल खरा लोगदौरी माहिगी था क्लास 10 पास तौगदबनी फॉर्म पिसन बगे रोइब मतम लाखलिबा नवेम्बर टांग 13 परीक्षा सेंटर ना इम्फाल दोइकनी हाइरी SSB की ग्रुप सी नन गैजेटेड कॉम्बैटाइज हेड कांस्टेबल मिनिस्ट्रियल के आंग मफम खरा लोनबगी दमा नुपा मसुंग नुपी कैंडिडेट सिंह दगे दरखास्त कौरी मसागे सही तरा नेपाल दगे कुमंगा फावद लेब ओइगदबनी माइगी था कंप्यूटर दा टाइपिंग तौबा हाइबगा लोइना 10+2 पास तौबा ओइगदबनी फॉर्म पिसन बगी अरोइबा मतम सही असिगी दिसंबर 3 फावनी अमरोमदा फोर्स असिगी असिस्टेंट सब इंस्पेक्टर के स्टेनोग्राफर के फम खरा लोनबगी दमा नुपा मसुंग नुपी कैंडिडेट सिंह दगे दरखास्त कौरी मसागे सही तरा नेपाल की कुमंगा फावद लेबा ओइगदबनी माइगी था 10+2 ओइगदबनी फॉर्म पिसन बगी अरोइबा मतम सही असिगी दिसंबर 3 फावनी Manipur High Court की कंप्यूटर ऑपरेटर को मसाल सी अमसुंग अटेंडर खरा लोगदौरी मसागी सही तरा नेपाल लगे तादबा अमसुंग कुंठा नेपाल लगे हेंदबा मियोय ओइगदबनी अदुमपु शेड्यूल का शेड्यूल ट्राइब की ओइना सही मंगा ओबीसी की ओइना सही हुम कॉमथोखनी माइगे था मथंग सेना क्लास 10 कंप्यूटर डिप्लोमा सर्टिफिकेट के लोइना 10+2 अमसुंग क्लास 8 पास तौब ओइगदबनी एप्लीकेशन पिसन बगे रोइबा मतम नवेम्बर 13 फल फावनी अमरोमदा हाई कोर्ट असिगे ग्रेड 3 की फम मंगा लोगदौरी मसागे सही तरा नेपाल दगी कुंथ्रमा फावद लेबा ओइगदबनी माइगे था लोदा ड्रिगी ओइगदबनी एप्लीकेशन पिसन बगे अरोइबा मतम नवेम्बर 25 फावनी मथद पनख्रिबा थबकी पाउसिंग असिगे हेन अकुप मरोल बाबुपुरादा लेबा जॉब सेंटर दगी खंगबा यागनी वाटर सेट डेवलपमेंट टीम की मखादा इंटीग्रेटेड वाटर सेट मैनेजमेंट प्रोग्राम मणिपुर की डिस्ट्रिक्ट मापलदा पैकेट कदबा कॉन्ट्रैक्ट बेसिस ता सही अमगी ओइना तोंगान तोंगान बा फम सामगी मथक लोगदौरी माहिगी थाक यामद्रबदा एग्रीकल्चर इंजीनियरिंग हॉर्टिकल्चर फॉरेस्ट्री वेटरनरी एंड एनिमल हस्बेंडरी एनवायरमेंटल साइंस ता ग्रेजुएट लोइबगा लोइना यामद्रबदा सादने फुफम ओइगदबनी फॉर्म पिसनबगी अरोबे मतम नवेम्बर टांग 13 ने हेना कुप मरोल स्टेट लेवल नोडल एजेंसी वाटर सेट मैनेजमेंट मणिपुर डिपार्टमेंट ऑफ प्लानिंग बाबुपुरादगी खंबयागनी हाइरी तबकी पाव नसेगिदी मतंग से लोजरे मखादब पावमु लोबिसे Innovative Youth Society na Boss Juice ka khutsam naduna chatharakiba marirak suba chinjak festival Ibu Yaima Sumang Lila Sanglenda ngasi lotion kre numit tarani chatharakiba festival asida state asigi khaktanatana awang nongpoki community taruk susarukya duna reason asigi oiba traditional chinjak sing puthoki loinana lupa lak taruk lomgi chanaba podlam sing sitke Festival asida kakching khunyai lekai dagi chakhaugi mathel puthokhibi Y Jamini Devi da best participant ki mana pikre Innovative Youth Society gi managing director Khuraizam Athaubana mathang chahi gi February da awang nongpoki oiba chinjak festival ama New Delhi da pangthok lagani masida reason asida leidiba khuding makna saruk yabinaba appeal tawkhi Pony Film Production gi nungsidaba natte haiba Manipuri Digital Film gi yaifathoni thoram ngasi Film Forum gi office ta pangthokre Film asigi director L Surjakantani producer na AK ni film asida Kripa Lakshmi amadi Birana chingba artist kayana saruk yagadauri
Khundrakpam Kendra Youth Front ki thau punabagidamak wahengbam Tomboibu President Thaudam Bishorjit Bu General Secretary oina khankre MPP na border fencing gi matang da laurakpa warep khudingmak Youth Front na achauba thaudang laugani hairi hauzik sanabagi pau laubirasi Nepal Suba Manipur State League ta Nisha Thangmaiban final changkre Nepal Suba Manipur State League ta KSC State League tagi relegate tawragani Amphan asinduna Kuman Lampak Man Stadium da sanakiba relegation round gi aroiba match ta USA Kuraina KSC Nambulenbu goal manga amada maithiba piduna USA State League tagi relegate tawhodre USA gi goal manga adu Prameshwar Roshan amadi Laj Razorna goal amamam chanki aduga KH Risi Maitaina goal ani chandana mai pakibani KSC match asida mai thikibana State League tagi relegate tawragani State League ki ahanba semi final match ta Nisha Thangmaibana Trau Kwakaithelbu goal ama sinoda mai thiba piduna Nisha final changkibani Nisha gi mai pakpagi amatangairaba goal adu K Rajendrana match adugi minute humbudra taruk chalakpa matamda chanki match adu da Trau na loiramdaida pungja phawbada goal handongnaba yamna kanna honaki loinana goal chanba yaba khudong chabasu phangki adubu goal di handokpa ngamkhide State League ki ani suba semi final match Trupu amadi SSU Anina hayeng sanaragani Taranipan lak suba M Chitamani Memorial Winners Cup ki ngasi Kangpukpi gi Thomas Ground da sanakiba FC Kanglaina Upal Kyamgai bu goal ani amada maithiba piduna FC Kanglai final changkre Imphal East District Football Association na sinduna aba ground chathariba NG Boyai 2nd Division Football League ki ngasi sanakiba ahanba match ta Nipsona LSIC bu goal taruk amada aduga SAK na MHGAU bu goal mari sunoda thoikre Manipur Archery Association na sinduna Kuman Lampak Sports Complex ta chatharakpa kunmari rak suba Senior State Archery Championship ngasi lotion kre tongan ba event singda gold medal fangkraba sanaroi singdi 50+50 meter compound women da saigi RK Saityapriya event asigi nupagida saigi SH Ramakanta Sharma individual compound da women da BAA gi L Gitanjali event asigi nupagida BAA gi Joni individual recap women da Manipur Police Sports Club ki Lucy Devi event asigi nupagida ARAC gi Subhas Chandrane compound team menda ARAC na ahanba position Saina anishuba position aduga ESU na ahum suba position takre ngasi nongmagi ayinga sagi pau ICAR lamfel patagi phangba pawgi matungina ngasi ki khwaidagi saba degree Celsius 19.ahum khwaidagi ingba degree Celsius 10.8 Nungsete yauba ising manilgi chang ayukta chada marfutaruk nungthildana chada yangkai mathoi nongjugi chang nilni Aroibada maroiba pau amukana pizari Handak Imphal manungda bom pokhai hankibada chenaba mioi phaba amadi pau piba ngamba mioi da lupa lak amagi mana pigani haina Thangmaiban Kendragi MLA Joy Kisan na haikre Sekmaijin Hayel Hangulda Security Force singna maram chadana mifami pun chatabagi matangda National Human Rights Commission da wakat kadori amadi Nisa Thangmaiban na Nepal Suba Manipur State League ki final changkre ngasigi oinadi paumit yeng tabiri basingwa mukana khuramzari